ꯀꯤꯇꯟ ꯍꯧꯖꯔꯤ ꯃꯌꯥꯝ ꯋꯥꯎ ꯐꯖꯅ ꯀꯝꯈꯠꯂꯤꯌꯦ ꯃꯌꯥꯝ ꯁꯤꯗꯤ ꯋꯥ ꯂꯣꯏꯔꯦꯗꯣ ꯔꯦꯗꯤ ꯑꯁꯤꯅꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯃꯌꯥꯝ ꯑꯁꯤꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯊꯣꯡꯉꯛꯀꯗꯕ ꯏꯟꯖꯥꯡ ꯃꯊꯦꯜ ꯍꯥꯏꯕꯕꯨ ꯉꯥꯁꯦ ꯂꯩꯔꯦꯁꯦ ꯁꯤ ꯉꯥꯁꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯒ ꯇꯛꯈꯥꯏꯔꯒ ꯑꯩꯅꯅꯦ ꯊꯣꯡꯖꯔꯛꯀꯦ ꯑꯗꯒꯤ ꯕꯦꯟꯗꯤꯁꯤꯃ ꯏꯔꯣꯜꯂꯒꯦ ꯒꯥꯖꯔꯁꯤꯃ ꯉꯥꯜꯂꯒꯦ ꯎꯃꯣꯔꯣꯛꯁꯦ ꯏꯔꯣꯟꯕꯗ ꯍꯥꯞꯅꯕꯅꯤ ꯁꯤ ꯁꯤꯡꯖꯨ ꯇꯧꯖꯔꯛꯀꯦ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯇꯝ ꯀꯪꯁꯜꯂꯛꯑꯦ ꯑꯗꯒꯤ ꯄꯦꯔꯨꯛ ꯂꯩꯔꯦ ꯕꯟꯙꯥ ꯀꯣꯕꯤ ꯂꯩꯔꯦ ꯑꯗꯒꯤ ꯍꯩꯕꯥ ꯃꯅꯥꯗꯣ ꯀꯔꯤ ꯍꯥꯏ ꯍꯩꯕꯥ ꯃꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏ ꯑꯁꯤꯁꯦ ꯑꯁꯤꯒ ꯑꯩ ꯁꯤꯡꯖꯨ ꯑꯃ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯒ꯭ꯔꯦꯟꯗꯔꯗ ꯇꯛꯑꯒꯦ ꯚꯦꯟꯗꯤꯁꯤꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯒꯥꯖꯔꯁꯨ ꯉꯥꯟꯅꯕ ꯑꯩ ꯊꯝꯖꯔꯦ ꯆꯥꯝꯗꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯣ ꯇꯛꯈꯥꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯒ꯭ꯔꯦꯟꯗꯔꯗ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯨ ꯈꯦꯠꯄ ꯂꯣꯏꯔꯦ ꯑꯈꯣꯏꯕꯤ ꯌꯣꯡꯆꯥꯛꯅꯤ ꯃꯥꯁꯦ ꯀꯪꯁꯤꯜꯂꯛꯄꯒꯤ ꯐ꯭ꯔꯤꯖꯇ ꯁꯨꯝ ꯂꯩꯕꯒꯤꯀꯣ ꯈꯦꯠꯄꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗ ꯃꯌꯥꯝ ꯂꯩꯊꯣꯛꯀ ꯂꯩꯁꯤꯟꯒꯗ ꯈꯣꯏꯇꯤꯡ ꯈꯣꯏꯇꯥꯡ ꯇꯧꯕ ꯌꯣꯡꯆꯥꯛꯅꯤ ꯑꯁꯤ ꯍꯥꯞꯄꯒꯦ ꯁꯤꯡꯖꯨꯗ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯌꯣꯡꯆꯥꯛꯁꯦ ꯂꯩꯔꯛꯇ꯭ꯔꯦ ꯂꯣꯏꯔꯦ ꯂꯣꯏꯅ ꯑꯩꯅ ꯐ꯭ꯔꯤꯖꯇ ꯊꯝꯕꯒꯤ ꯂꯩꯍꯧꯕꯅꯤ ꯁꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯡꯖꯨ ꯁꯣꯏꯕꯗ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯦ ꯄꯦꯔꯨꯛꯅꯤꯁꯦ ꯅꯨꯡꯒꯥꯏ ꯄꯦꯔꯨꯛꯇꯣ ꯐꯖꯗ꯭ꯔꯥꯁꯦ ꯑꯩ ꯁꯤꯡꯖꯨꯗ ꯈꯔ ꯍꯥꯞꯄꯛꯀꯦ ꯃꯆꯩꯁꯤꯁꯨ ꯍꯥꯞꯆꯤꯟꯕ ꯑꯗꯨꯝ ꯌꯥꯕꯅꯦ ꯈꯔ ꯁꯥꯡ ꯁꯥꯡꯅ ꯑꯩ ꯇꯦꯡꯅꯧ ꯃꯥꯟꯕꯤꯁꯨ ꯍꯧꯒꯠꯂꯛꯑꯦ ꯁꯤ ꯁꯧꯒ꯭ꯔꯤꯁꯨ ꯍꯧꯔꯦ ꯇꯦꯡꯅꯧ ꯃꯥꯟꯕꯤꯁꯨ ꯍꯧꯔꯦ ꯁꯤ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝ ꯁꯤꯅ ꯇꯣꯅꯤꯡꯈꯣꯛ ꯈꯣꯏꯔꯒꯦ ꯇꯈꯦꯜ ꯂꯩꯁꯨ ꯊꯥꯖꯤꯜꯂꯤꯅꯤ ꯃꯆꯨ ꯊꯨꯝ ꯇꯣꯠꯁꯜꯂꯦ ꯑꯩ ꯉꯥꯁꯦ ꯇꯥꯎꯕ ꯍꯧꯖꯔꯛꯑꯒꯦ ꯍꯥꯡ ꯁꯥꯔꯦ ꯉꯥꯁꯦ ꯇꯥꯎꯔꯒꯦ ꯉꯥ ꯇꯥꯎꯕꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯥঁꯆꯐꯣꯔꯣꯟꯒ ꯌꯦꯅꯝꯁꯦ ꯑꯩꯅ ꯀꯪꯅ ꯐꯧꯗꯣꯛꯄꯗꯣ ꯑꯩꯅ ꯉꯁꯤꯗꯤ ꯂꯦꯟꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩ ꯑꯀꯪꯕꯗꯣ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯅꯗꯣ ꯐꯧꯅ ꯊꯝꯈꯤꯕꯗꯣ ꯑꯩꯅ ꯑꯗꯨꯅ ꯁꯣꯛ ꯇꯧꯖꯔꯛꯑꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯣ ꯍꯩꯖꯤꯜꯂꯦ ꯁꯣꯛ ꯇꯧꯔꯒ ꯉꯥꯏꯍꯥꯛꯇꯪ ꯃꯆꯨꯒ ꯊꯥꯛꯆꯤꯜꯂꯛꯈꯤꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯖꯤꯔꯥ ꯊꯥꯛꯆꯤꯜꯂꯦ ꯃꯆꯨ ꯊꯥꯛꯆꯤꯜꯂꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯊꯥꯛꯆꯤꯜꯂꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯤꯟꯖꯈꯤꯒꯦ ꯍꯧꯖꯤꯛ ꯑꯩ ꯊꯨꯝ ꯃꯣꯔꯣꯛ ꯂꯣꯏ ꯊꯥꯕꯅꯤ ꯃꯌꯥꯝꯁꯦ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯉꯥꯛꯇꯪ ꯁꯧꯍꯟꯈꯤꯒꯦ ꯃꯌꯥꯝ ꯃꯈꯨꯝ ꯈꯨꯝꯖꯤꯟꯖꯈꯤꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜꯗ ꯍꯦꯛꯂꯛꯄ ꯄꯦꯔꯨꯛꯀ ꯑꯗꯒꯤ ꯇꯣꯅꯤꯡꯈꯣꯛꯀꯗꯣ ꯁꯣꯏꯔꯒ ꯁꯤꯡꯖꯨ ꯁꯣꯝꯗ ꯑꯩꯅ ꯑꯗꯨ ꯀꯣꯕꯤꯒ ꯍꯩꯕꯥ ꯃꯅꯥꯒꯗꯣ ꯁꯣꯏꯅ ꯂꯩꯔꯦ ꯁꯤꯡꯖꯨ ꯁꯣꯏꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯉꯥꯔꯤ ꯃꯣꯔꯣꯛ ꯇꯣꯠꯀꯗꯇ ꯉꯥꯏꯔꯦ ꯉꯥ ꯊꯣꯡꯕꯁꯤꯁꯨ ꯂꯣꯏꯔꯦ ꯌꯥꯔꯦ ꯃꯩ ꯃꯨꯊꯠꯂꯒꯦ ꯑꯩ ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯛꯀꯗꯕ ꯋꯥꯠꯂꯤ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯦ ꯑꯝꯇ ꯁꯦꯝꯃꯛꯈꯤꯒꯦ
ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯦ ꯖꯤꯔꯥꯁꯨ ꯈꯔ ꯆꯥꯏꯁꯜꯂꯦ ꯃꯌꯥꯝ ꯊꯥꯡꯊꯔꯒꯦ ꯃꯍꯤꯁꯦ ꯅꯪꯁꯜꯂꯦ ꯌꯥꯝꯅ ꯍꯣꯔꯦꯟ ꯀꯣꯟꯅꯔꯣꯏ ꯌꯥꯝꯅ ꯅꯪꯁꯜꯂꯗꯤ ꯃꯍꯤꯁꯦ ꯃꯩ ꯃꯨꯊꯠꯂꯒꯦ ꯃꯌꯥꯝ ꯃꯦꯠꯈꯥꯏꯔꯦ ꯑꯩ ꯃꯣꯔꯣꯛꯀꯁꯦ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ ꯈꯨꯠꯁꯦ ꯁꯤꯡꯖꯨꯁꯦ ꯇꯣꯠꯂꯦ ꯐꯖꯅ ꯁꯤꯡꯖꯨ ꯂꯣꯏꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯍꯤꯟꯖꯥꯡꯗꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯥꯏꯒꯤ ꯈꯔ ꯊꯥꯗꯣꯛꯆꯈꯤꯒꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯕ ꯁꯤꯡꯖꯨ ꯑꯉꯥꯟꯕ ꯕꯦꯔꯦꯟꯗꯤ ꯏꯔꯣꯟꯕ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯤꯔꯒ ꯊꯣꯡꯖꯔꯤ ꯑꯗꯣ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯉꯥꯟꯕꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯕ ꯍꯧꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯁꯥꯕꯁꯦ ꯐꯖꯅ ꯆꯥꯡ ꯍꯦꯟꯒꯠꯂꯝꯃꯦ ꯑꯂꯨꯒ ꯑꯃꯠꯇ ꯊꯥꯛꯇ꯭ꯔꯕꯅꯤ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯉꯥꯛꯇ ꯊꯣꯡꯉꯕꯅꯤ ꯇꯛꯈꯥꯏꯔꯒꯅꯦ ꯍꯥꯎꯔꯦ ꯑꯁꯤꯟꯕꯁꯤꯅ ꯍꯥꯎꯔꯦ ꯅꯨꯡꯁꯥ ꯁꯥꯔꯛꯄꯁꯤꯗ ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯎꯔꯦ ꯁꯤꯡꯖꯨꯁꯦ 이런바 미련데 본인 먹기는 구워라게 삼신지수도 하오라매, nga 통바시수 하오라매, 베렌디 이론바시수 하오라매, 너 하오라매, 돈 모록 잡잖아, 내라매. 아무튼 소이런데. ꯃꯌꯥꯝꯗꯣ ꯑꯩ ꯆꯥꯕꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯀꯣꯃꯦꯟꯁꯨ ꯈꯔ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ